ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡ ꯈꯥꯡꯕꯗ ꯋꯥꯔꯦ ꯃꯩꯆꯥꯛꯁꯦ꯫ ꯏꯅꯥꯠ ꯆꯥꯎꯈꯠꯅꯕ ꯍꯨꯟꯅꯔꯤꯉꯩ ꯃꯤꯅꯥꯠꯇ ꯊꯋꯥꯏ ꯂꯨꯞꯅꯔꯛꯂꯦ꯫ ꯌꯣꯛꯈꯠꯅꯕ ꯍꯨꯟꯅꯔꯤꯉꯩ ꯏꯐꯨꯔꯨꯞꯇꯤ ꯃꯀꯥ ꯐꯟꯈ꯭ꯔꯦ ꯃꯤꯒꯤ ꯐꯨꯔꯨꯞꯇꯤ꯫ ꯂꯥꯏꯅꯤꯡꯇꯕꯨ ꯆꯠꯅꯕ ꯈꯟꯅꯔꯤꯉꯩ ꯑꯋꯥꯏꯕ ꯂꯥꯏꯅꯤꯡ ꯆꯠꯅꯔꯛꯂꯦ꯫ ꯀꯥꯡꯂꯨꯞ ꯀꯟꯅꯕ ꯈꯜꯂꯤꯉꯩ ꯃꯤꯀꯥꯡꯂꯨꯞꯅ ꯈꯨꯠꯂꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡ ꯆꯥꯎꯅꯔꯤꯉꯩ ꯇꯨꯃꯤꯟꯅ ꯃꯤꯇꯣꯞꯅ ꯂꯨꯆꯤꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯅꯤꯈꯣꯏ ꯈꯥꯏꯔꯤꯉꯩ ꯃꯈꯣꯏꯅ ꯃꯄꯨ ꯑꯣꯏꯈꯔꯦ꯫ ꯏꯁꯥ ꯏꯁꯥꯒꯤ ꯈꯛ ꯈꯜꯂꯤꯉꯩ ꯑꯩꯈꯣꯏꯗꯤ ꯄꯨꯂꯞ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯂꯩꯄꯥꯛ ꯅꯨꯡꯁꯤꯕ ꯁꯥꯔꯤꯉꯩ ꯏꯔꯝꯗꯝ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ꯫ ꯃꯔꯥꯜ ꯅꯔꯥꯜ ꯊꯤꯅꯔꯤꯉꯩ ꯏꯔꯥꯟꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯈ꯭ꯔꯦ꯫ ꯑꯃꯨꯛꯇꯗꯤ ꯈꯜꯊꯁꯤ ꯀꯩꯗꯧꯕꯒꯦ ꯈꯥꯡꯕꯗ ꯋꯥꯔꯦ ꯃꯩꯆꯥꯛꯁꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯍꯧꯗ꯭ꯔꯕ ꯃꯥꯡꯈ꯭ꯔꯒꯅꯤ ꯏꯔꯝꯗꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯅꯠꯇꯦ ꯃꯥꯡꯒꯗꯧꯔꯤꯕꯁꯦ꯫ ꯆꯤꯝꯕꯥꯜꯗ ꯈꯣꯏꯍꯤ ꯇꯩꯔꯤꯉꯩ ꯂꯨꯞꯃꯤꯟꯅꯔꯅꯤ ꯄꯨꯟꯅ ꯏꯌꯥꯏꯗ ꯏꯔꯣꯏꯕ ꯍꯩꯕꯁꯨ ꯍꯩꯇꯕꯁꯨ ꯅꯈꯣꯏ ꯑꯩꯈꯣꯏ ꯈꯥꯏꯔꯝꯕꯗꯣ ꯃꯤꯀꯨꯞꯇꯨꯗ ꯀꯞꯃꯤꯟꯅꯔꯅꯤ ꯄꯨꯟꯅ꯫ ꯊꯦꯡꯂꯦ ꯃꯤꯀꯨꯞꯇꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯀꯜꯍꯧꯁꯤ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯀꯜꯍꯧꯁꯤ ꯅꯪ ꯑꯩꯒꯤ ꯏꯃꯥꯁꯦ꯫ ꯅꯪ ꯑꯩ ꯈꯥꯏꯔꯤꯕꯗꯣ ꯏꯃꯥꯗꯤ ꯑꯃꯈꯛꯇꯅꯤ ꯈꯟꯊꯁꯤ꯫ ꯄꯨꯂꯞ ꯃꯥꯡꯅꯕ ꯁꯤꯜꯂꯒ ꯏꯃꯥꯁꯦ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯒ ꯏꯃꯥꯕꯨ ꯍꯦꯟꯅ ꯀꯞꯍꯜꯂꯁꯤꯔꯥ? ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇꯅꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯅꯣ? ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯈꯥꯡꯕꯗ ꯋꯥꯔꯦ ꯃꯩꯆꯥꯛꯁꯦ꯫ ꯑꯃꯨꯛꯇꯗꯤ ꯈꯟꯊꯁꯤ ꯀꯩꯗꯧꯕꯒꯦ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯏꯔꯝꯗꯝꯁꯦ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯏꯃꯥꯁꯦ꯫ ꯁꯩꯔꯦꯡ ꯑꯁꯤ ꯍꯤꯡꯅ ꯁꯤꯔꯕ ꯄꯨꯟꯁꯤ ꯍꯥꯏꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤ 2019ꯗ ꯐꯣꯡꯖꯈꯤꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯕ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪꯅꯤ꯫